Ajay Kanpurgi Govindnagarda magi nupi amadi magi chahi manga tangairiba macha nupaga punna leirame. Magi apikpa firolgi godaung ama lei. Godaung asigi matengdage yumgi changba senpham khudimak khara khara menba ngamjarame. Adubu mangonda migi lon kaya tonsilame. Fana singdokrabasu fana pigrabasu toliba senphamdudi loiba suknai nairamde. Magi nupi Sunita so matam chupa yumgi kupnom nomjai. Thabak yamna chinba amadi matha yamna sabadina moi anigi marakta gap kharadi leinai. Ajay gi mayamba Suresh de Lucknow ge paisa yamna paiba businessman amane. Asauba yum asauba gari. Mana manaupa unaba lakpa khudingi manaupa wo awabagi nungaitaba mityengda yenglame. Aduga hairame kaisu khalunu kaisu tawroi. Mayambana sumaina haibasi taraga magi selgi phibam ase phaba ngamoidaba anaba amagumna nabagum khalame. Mana mayambada wafam ase nongmadi soidana magisu haibagi matam lakani haina khalame. Numitto lakti lakhe adubo asumna lakani haibadudi mana khalude. Ingthamthagi sandiya wairam amada Ajay gi leikaida lainingba nupa ama laame. Hanuraba masam ngauraba mayang lengkonba aduga magi lengjum nagyekta kwak amamam tonglamme. Aduga kwak asina mafam asida leppa leitana khonge. Aduga lainingba nupa aduna naraibak thiraba nangbo nangi naraibak to hana chumko. Naraibak thiraba nangbo naraibak phaba ama oininglagade aingonda lambi lei. Masi hairaga sorok amadagi sorok ama tana chatlamme. Mafam khudimakta laichin pungtha thai. Laichin tharabasu lainingba amadi magi kwaki angangba mit adudi langtrik langna ui. Mising adusu thongnaudagi lainingba adubu yenge. Adubu manakta kanasu changde. Ajay su lainingba asina lapna lakpadu urame. Adubu ngahak leiraga nupa asisu chatkirame. Adubu ngasigi nungdang asi Ajay tumthaba yaramde. Magi phibam sadraba yum amadi magi waraba punchigi maramda wakal khallaga leirame. Mana hanuba aduki manak chachira haiba phawba khanba horakhe. Mathangi numita emungi mi kanamta hairamdana magi laibak thiraba punchi adu honghanaba gidamak hanuba lainingba nupa adu thinaba mahak yumdagi tholaklame. Leiramba mida hangaga lakpana nupa adugi manak yauraklame. Magi saganda kwak anidu tongduna leirame. Mangonda thokliba thaudok adugi matangda nupa asina wari liba horaklame. Wari pumba nupa aduna taraga mana pirakpa pakhum adu taraga Ajay ngakpana loikhe. Mana kwak haibasi asibagi dutne. Asiba amadi ahingba anibo samjinhanba yaba thong amane. Aduna mahak kak tantra kauba mahai asibo phajana sanaba hairade miyoibana tawba ngamdaba thabak kaya phawba tawi haina hairakhe. Adubu masigi tamthiraba mangjaraba amasu lei. Thauram asi sanabada I khara changane. Ayuk khudingi thangna khutsada lelaga I khara thohangane. Aduga kwakta pijagadawani. Aduga nongma hek pijahogdaba targade mana tawjariba pumba aremba tagade. Aduga magi punsibo leikha tarkani haina hairakhe. Ajayna ma sungsoi soidana leptuna thabak adu pangthokpa ngamgani hairakhe. Madu hairakpada Ajaybo kaktantra tambirage haina khalame. Nupa aduna Ajaydagi I khara lauraga chakta tochinduna kwak ani aduda pijarame. Kaktantra adu mapum phana tawrame. Ajayna chatlamdagi mikupta ahan nupa aduna kwaksi nangna sungkau kaugano makhoidi ngakpiba haitabani haina hairakhe. Ajayna mangak adu nomaga hoi haina hairamlaga mafam asidagi chatkirame. Hapta asida magi chahi ahum pallaga leiramba dil adu close tokchinkhi. Masidagi paisa kaya phangba horakhe. Ayuk khudingi nganna hogalaga khuttagi I khara lauraga chak totlaga kwak laktuna magi chaktu chagirame. Magi yum amasu leirame. Yum asida ahanba changma matamda magi nupi matam kuina momon minok tamudraba ado ngasidi tamjarame. Chahi kaya hogre ma nungaiba punsi marel amada hinglaklame. Nongmadi lainingba nupa aduna soidana cheksinna haigiba wa ado kauthokirame.
ꯃꯥꯅ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯀꯥꯎꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯀ꯭ꯋꯥꯛ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯑꯗꯨ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯔꯛꯀ ꯄꯤꯖꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯄꯨꯡꯂꯦꯞ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯥꯔ ꯃꯊꯛꯇ ꯀ꯭ꯋꯥꯛ ꯑꯃꯅ ꯇꯣꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯖꯌꯅ ꯁꯥꯎꯅ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯄꯥꯏꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯈꯣꯡꯕ ꯑꯁꯤꯅ ꯑꯖꯌꯗ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯖꯌꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯊꯣꯡꯒꯤ ꯃꯃꯥꯡꯗ ꯀ꯭ꯋꯥꯛ ꯑꯃ ꯁꯤꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯖꯌꯅ ꯑꯗꯨꯕꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯗꯁꯠꯕꯤꯟꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯂꯒ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯃꯥ ꯂꯨꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯁꯨ ꯃꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯆꯥ ꯃꯁꯨ ꯃꯥꯡꯂꯁꯨ ꯅꯣꯡꯃꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯨꯜꯂꯒ ꯄꯨꯈꯤꯕꯒꯨꯝ ꯑꯃꯨꯛꯇ ꯄꯨꯂꯞ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯤꯕ ꯀ꯭ꯋꯥꯛ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯡꯖꯕ ꯑꯣꯏꯔꯤꯕ ꯗꯤꯜ ꯑꯗꯨꯁꯨ ꯀꯦꯟꯁꯦꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯐ꯭ꯔꯣꯗ ꯇꯧꯔꯒ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯒꯣꯗꯥꯎꯟ ꯑꯗꯨꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯀꯃꯥꯏꯅꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕ ꯑꯖꯌꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯅꯧꯕꯗ ꯂꯩꯕ ꯑꯗꯨ ꯃꯥ ꯄꯨꯕ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯇꯨꯃꯤꯟꯅ ꯐꯤ ꯌꯣꯝꯁꯤꯜꯂꯒ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯂꯦꯞꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯗꯤ ꯃꯍꯥꯛ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯌꯨꯝꯒꯤ ꯌꯨꯝꯊꯛ, ꯊꯣꯡ, ꯆꯨꯔꯤ ꯃꯈꯥ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀ꯭ꯋꯥꯛꯅ ꯄꯨꯌꯣꯝ ꯌꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨ ꯂꯦꯡꯕ ꯈꯣꯠꯄ ꯀꯔꯤꯝꯇꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯖꯌ ꯑꯁꯤ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯨꯝ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯖꯌꯅ ꯀꯤꯃꯟꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯄꯔꯗꯥ ꯈꯨꯝꯖꯤꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯖꯌꯒꯤ ꯊꯣꯡꯅꯥꯎꯗ ꯇꯣꯛ ꯇꯣꯛ ꯂꯥꯎꯕ ꯃꯈꯣꯟ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯃꯅ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗ ꯇꯣꯛ ꯇꯣꯛ ꯂꯥꯎꯅ ꯍꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯖꯌꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯑꯉꯥꯡꯕ ꯃꯃꯤꯠ ꯑꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯖꯌꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯖꯌꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯒ ꯃꯥꯒꯤ ꯈꯨꯠꯇꯨ ꯏ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯇꯣꯠꯂꯒ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯕꯨ ꯆꯥꯅꯕ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ꯫ ꯑꯖꯌꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 15 ꯁꯨꯔꯕ ꯑꯁꯤꯁꯨ ꯍꯟꯗꯛꯇꯤ ꯋꯥ ꯄꯥꯛ ꯉꯥꯡꯂꯝꯗꯦ꯫ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯋꯥ ꯀꯟꯅ ꯍꯪꯖꯤꯜꯂꯨꯔꯕꯗꯤ ꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯎꯅ ꯉꯪꯂꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯛꯃꯟꯗꯅ ꯃꯥꯒꯤ ꯈꯨꯠ ꯑꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯔꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯑꯖꯌ ꯀꯤꯕꯅ ꯂꯣꯏꯈꯤ꯫ ꯃꯤꯡꯁꯦꯜꯗ ꯃꯥꯒꯤ ꯉꯛꯁꯝꯗ ꯗꯥꯛ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯇꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯖꯌ ꯃꯁꯥ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯈꯠꯄ ꯍꯦꯜꯂꯛꯈꯤ꯫ ꯃꯥꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯂꯝꯃꯤ꯫ ꯃꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯃꯄꯥꯟꯗꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯑꯝꯃꯤ꯫ ꯃꯥꯅ ꯃꯅꯨꯡ ꯆꯪꯂꯨꯕꯗꯗꯤ ꯃꯍꯥꯛ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯦꯡꯕ ꯉꯝꯗꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯀꯌꯥ ꯇꯥꯔꯝꯃꯤ꯫ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀ꯭ꯋꯥꯛꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯐꯅ ꯀꯟꯅ ꯉꯝꯗ꯭ꯔꯕꯁꯨ ꯑꯖꯌꯕꯨ ꯍꯦꯛ ꯎꯕꯒ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ "ꯑꯄꯪꯕ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯃꯥꯅ ꯅꯪꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯃꯨꯟꯈ꯭ꯔꯅꯤ"꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯖꯌ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯤꯟꯊꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯇꯤꯌꯥꯗ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯀꯨꯞꯁꯤꯟꯈꯤ꯫ ꯑꯍꯥꯟꯕꯗ ꯀ꯭ꯋꯥꯛ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ 10 ꯂꯥꯛꯏ꯫ ꯑꯗꯨꯒ 100 ꯑꯃꯨꯛ ꯂꯥꯛꯏ꯫ ꯌꯥꯝꯕ ꯍꯦꯟꯃꯟꯕꯅ ꯑꯇꯤꯌꯥꯗꯨ ꯃꯆꯨ ꯐꯥꯎꯕ ꯄꯨꯡꯑꯣꯟ ꯑꯣꯟꯈꯤ꯫ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯅꯤꯜꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯖꯌ ꯍꯥꯏꯅ ꯁꯨꯅꯤꯇꯥꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯖꯌꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯨꯕꯗꯗꯤ
ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯕꯒꯨꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯄꯥ ꯎꯕꯒ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯈꯤ, ꯃꯃꯥꯏ ꯑꯗꯨ ꯃꯨꯁꯤꯜꯂꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨ ꯀ꯭ꯋꯥꯛꯀꯤ ꯃꯆꯤꯟꯗꯧꯅ ꯇꯨꯝꯂꯛꯈꯤ, ꯑꯗꯨꯒ ꯑꯖꯌꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤ ꯎꯕꯗ ꯁꯨꯅꯤꯇꯥ ꯀꯟꯅ ꯂꯥꯎꯔꯛꯈꯤ, ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯑꯖꯌꯒꯤ ꯁꯣꯔ ꯑꯗꯨ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯀꯌꯥ ꯃꯐꯝ ꯈꯪꯗꯅ ꯄꯥꯏꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯑꯖꯌꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯁꯤ ꯎꯕꯗ ꯁꯨꯅꯤꯇꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯖꯌꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ, ꯑꯗꯨꯒ ꯍꯥꯟꯅꯗꯧꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯜꯂꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯑꯖꯌꯒꯤ ꯌꯨꯝ ꯑꯁꯤ ꯉꯁꯤꯗꯤ ꯀꯅꯥꯅꯁꯨ ꯆꯪꯅꯗꯕ ꯃꯐꯝ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯤꯁꯤꯡꯅ ꯌꯨꯝ ꯃꯅꯨꯡꯗ ꯀ꯭ꯋꯥꯛ ꯀꯌꯥ ꯄꯥꯏꯕ ꯎꯔꯝꯃꯤ꯫